मिटोप खंदोक्ट्रिबा फावबा अखोइगी सेंसस पांगथोकपा यारोय हाइबगी JMD गी वाफमदगी अखोइगी वाफम फोंदोरकली करिगुंबा मसिदा अखोइगी सेंसस पांगथोक्तना अखोइगी ngakpigani mitok khandoktrngay da census pangthokpa taragadi lakliba khoi gi February gi khoi aroi bachel fawada khoi gi minister MLA singna tawani tawroi haibagi census tawrugani tawroi haibagi chapcha fire khangan gadabani haiba wafum su thamak leyoja masida kaigumba ona tainabra tawraklagadi akan be iho amasu laknabagi sem saduna leire haibagi rejection warum su thamak le samatang jo jagi modadi kamai thamini maja lerin yamna sumba miyam gi apama singi marakta ngasai gi delimitation tawdringai gi mamang da NRC or maduka sanaba mawongi kaigi mitop khantok mitop mirai baksa sing khantok pagi thabak tawgadabani haibasini ko aduna haiba posak ase akoi gi yamna kuiraba akoi gi demand ni akoi gi mahiru sing na maru ina lu sing duna even Assam da boda 19 akoi gi ITs ko gi matam da gi haura kan jangjan gi ba akoi gi even adugi mamang werapna ko asauba mahirogi ihok thoki badagi AGP gana samgana pressure ka tholokna mahiru sina bu sarkar pai gi bagi koi wafam lairabani manipur su madunga mara 1980s 90s ki matamda mahiroi loop Amcu matam dugi ko maduna hauduna nga sai gi karmiri baksa khantok pagi hoji phok ai koi gi stinda 1951 na ngangnari base masi hariba kano Amcu gi kano ka government of India and government of Manipur ga yana siron ibudi nga si pho hainari bani adu government of Manipur na hoji ki 19 mai fang document dam magi award pa laiba ko pa yang kan 61 da woi je haibani miyang di 51 da laiba bani amu ore 61 oro 51 oro to hum to da bani haibani badugi makhata na ikoi da ihok lak padagi kan akoi experience da Tripuri syndrome mai dana ikoi da amu akoi gi nari ni hoji Tripura da Tripuri mut ki bagi kan yam na wa ba haiba tare langjen na raga indigenous people ni haiba ma yelho mi mayam sing ado sing ma ko sin chen laga lairi bani ko dumai to dana Manipur su madugi laina nara abani Assam boguda azigi matik lotion gi bazagi hoji ka laiba government sina aroi ba kanoni Manipur su hoji antak hoji laiba film si achau sai thing sa khoi phanglabani me 3 da gi tholai ba irang se masi su asau masi gi elegant immigrant sing mi to miran chana thon bani haibani adugi mathakta amuk 2001 gi census tawgi matam da ikoi da adum kano da koi gi sector nipan mapan da Manipur gi ko district kano gi ahung gi yamna ka hen na tawai da mong dam tu hengka padagi madu chana ba yagi da na min loraga hai batare koi gi kanma gi missing gi growth ki rate se nai pa gi bani aduna madagi amung ngamakta baduna hojik ti makha ta na madu cheksil hoda basina aikoi da mito miran sa gi akan influx di sing sau tho ga leiba matam ni sidai da hari mayam sing aduna mapan dagi sang ka mayam mito miran sa mayam sing asidagi khaidoga ko gi yelhomi mayam se phur kuntra mapun tarin pamapun gi se masi kalhodra gadi ko da census ta tawma tam da loina yauk sangar kan da makoina majority voisala kan da adugumba sai gi seat allocations da mar dominant ke no mayam je mapan gi mina pai gi dorim ni really tripura tawri ba samaina masi gi aroiba tanja haiba tare masi gi safu ma ko da pira ko je me 3 da gi masi da gi kannaba gi da makta ngasi di kanoni ko section khudi mo ki miyam na ko gi hari ba kan issue sida yaura kanda ikoi da gi wajaba phuru kuntra tar ni pan mapan gi aseng by indigenous people populations communities mayam singa sina laijaba film amada lairaba matamda ikoi census tawji habani matamda election process any other normal activities can be taken of kanoni aduna hari lawthu amatungda masi yamna serious issues ni maramdi ikoi na masidi de section lawda taraga di ikoi se minority gi film da la ka na sai gi Tripuri gi sindom la abani hojiksu amuksu achawa proxy war game among mataw adagi tonga tama insin ba duka thawai da ba yengsin da ba do khangsin da ba usin da ba mayam amagi akoi da sapu phangi bani maram da akoi da Cambodian kano koi syndrome ha batare ko aduna Cambodia da thoiba takalo masen thokiba mamang da tamte na kanglu masen magi mayam hana kan da last upai like da shanti gi wari sara kan da tam na sum restore to hoji bawa China phangi ba Cambodian syndrome ma hoji sei ko thol ga balkanization hai batare Baltic state ke du kano mayam thoka na masen hatok na han bagi kano issues mayam duni maram aduna hoji ti akoi da masi yam section da bani akoi da akoi gi oiba di akoi gi multi communities ko territorial nationalism ne akoi da laiba je maram aduna hariba kano se akoi gi respect of political parties ko laiba tara ma thoi mthuk laiba political parties then akoi laiba CSS mayam then people of all sections mayam jipunjan la kan da akoi di within the constitution of India da akoi ni hingi as long as akoi ni learning mark sida di akoi constitution safeguard to akoi gi safeguard
guarantee to safeguard historically evolved ko akoigi pre-existed territorial integrity of Manipur se masi kana changhosi natrabadi akoida like akoigi character union territory or some other kanone akoigi poyen gayan tawrakanda akoigi fajaraba chai lisang chepi kana se thugai na ko nei se masi madi akoi kanmina horsi last chance ne logi ko